ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟ ꯍꯟꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯅꯦꯁꯅꯦꯂꯤꯁꯠ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯏꯟꯠ 8 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯄꯤꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯅꯦꯁꯅꯦꯂꯤꯁꯠ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯣꯕꯖꯔꯚꯔ ꯑꯃꯁꯨꯡ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯟꯖꯦ ꯄ꯭ꯔꯖꯥꯄꯇꯤꯅ ꯍꯥꯏꯔꯤ꯫ ꯋꯥꯡꯒꯣꯏ ꯑꯦꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯣꯏꯔꯝꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯅꯦꯁꯅꯦꯂꯤꯁꯠ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯁꯂꯥꯝ ꯖꯣꯏꯒꯤ ꯁꯃꯨꯔꯧꯗ ꯂꯩꯕ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯟꯖꯦ ꯄ꯭ꯔꯖꯥꯄꯇꯤꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤ ꯌꯥꯎꯅ ꯍꯤꯔꯝ ꯀꯌꯥꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯖꯤꯠ ꯄꯋꯥꯔ ꯑꯃꯁꯨꯡ ꯄ꯭ꯔꯐꯨꯜ ꯄꯇꯦꯜ ꯌꯥꯎꯅ ꯈꯟꯅꯕ ꯂꯩꯈ꯭ꯔꯦ꯫ ꯄꯣꯏꯟꯠ 8 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯒꯤ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕ ꯑꯁꯤꯗ ꯑꯖꯤꯠ ꯄꯋꯥꯔ ꯑꯃꯁꯨꯡ ꯄ꯭ꯔꯐꯨꯜ ꯄꯇꯦꯜ ꯌꯥꯎꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ 5ꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯅꯧꯕ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯗ ꯄꯤꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯑꯦꯟ.ꯁꯤ.ꯄꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯂꯥꯝ ꯖꯣꯏ ꯌꯥꯎꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡ अमसुंग थौमीसिंगसु सरुक याखी। यहाँ पर 2-3 समुदाय हैं जो आपस में बहुत बुरी तरीके से भिड़े हैं। कुकीज हो गया, आपके मेतई हो गए और नागा। लेकिन देश में पूरे में शांति है तो यहाँ शांति क्यों नहीं? क्या कारण है? मणिपुर में शांति हो और यहाँ के लोगों को न्याय मिले। जो यहाँ पर 60,000 लोग यहाँ से माइग्रेट हो चुके हैं, कहीं दूसरी जगह जा चुके हैं, उनको न्याय मिलना चाहिए। और सबसे बड़ा इशू है कि यहाँ पर जो 2 हाईवे है इनको खोला जाना चाहिए, क्योंकि इनके नहीं खुलने से यहाँ पर सिविल एविएशन के इतने हाई प्राइज है वो भी कम होने चाहिए, क्योंकि किसी को इलाज कराने के लिए जाना पड़ता है, बहुत महंगी टिकटें होती है। अगर ये हाईवे खुलेंगे तो वो दूसरे राज्यों में अपना इलाज कराने जा सकते हैं। और मणिपुर में शांति रहनी चाहिए, सारे समुदाय, सारे जाति और सारे वर्ग के लोग अच्छे से मिलकर रहें।